Nongmagi oiba anti-poaching drive aba Bishnupur District ki manung chanba Ishok makhada leiba Jawa Lamjao amadi Loktak patki khongbanda leiba pat macha shingda DFO Bishnupur amadi Assistant Conservator of Forest Sukham Ratankumar gi mityeng makhada Divisional Forest Office Bishnupur Green Brigade Manipur Global Science Club Khoijuman Green Universal Foundation Ishok Apunba Club na punna khuthamnaduna anti-poaching drive amang ngarang pangthokre ACF Sukham Ratankumar, Green Brigade Manipur founder Ilangban Premjit, Ishok Apunba Club ki volunteer sing amade Bishnupur Forest Division ki staff sing na saruk yaduna chathakiba drive aduna Jawa Lamjao amadi Loktak patki akoibada leiba pat macha singda koina chatuna lamlaki sa Uchek sing Phanaba lang thakpra haiduna koina chatuna thike amadi pat sing adugi akoibada leiramba miyoi singda Uchek lang thaktanaba khangalamke Drive aduga mari lainana ACF Sukham Ratankumar na hai Ishok makhagi Jawa Lamjao gi mafam khada da lona lang thaktuna lamlaki sa Uchek sing Phanaba lang thakle amade sadan bagi thabak chathare haibagi pau fangbadagi drive ase chathabane lang thakpagi thaba ase makhata na chathabigano karigumba thengnaradi logi chairak fangani haina fangdokhe Drive aduda Jawa Lamjao dagi sa Phanaba Konggoi lang amade Uchek Phanaba lang tara Phagatkibaga loinana lang sing adu mai Thaduna Manghankhre amaromda mayang Imphal rom thangba pat ki saruk singda kharsa Phanaba thamlamba lang taruk amasu Phagatke haire